Mapunsida school mafam ba khangdaba oza mayam lei graduate teacher oigara primary teacher oigara loi lei adubu noma phau lakte None district ke HAOCHONG da laiba subdivision asigi amata ngairaba HAOCHONG government high school asi mahut ngaktana chalairambagi mathakta school asi hinghanna bahotnabada private school amagumna mahiroi singdagi admission amade thagi fee lauraga leiramle oiramliba fibam ase impact news na join tribe students association foothills naga coordination committee amade people's united youth alliance ke thomi singa loina na district adu da leiriba lainga ki loisang sing yengsinbagi khongchatta thengna rakhibane khongchat adu da kumja english amaga chamapan nifunithoi da lingkhat khiba school asida primary dagina class 10 fawba da mahiroi chani ga mari leiramba rakhe masi mathakta school campus manungda Assam Rifles ke post amasu hangjinduna leiramki school asi oja singi matangda impact news na leiramba oja sing amadi school management committee da wahang hangba matamda school asida staff hena mathau tarabasu hojik oja tara lei adubu oja tara asigi manungda headmaster yauna oja mapan mahut nekli lakliba oja asina primary oja oirabasu asengba headmaster laktabana maram oiraga mahakna mahut sillaga headmistress oiramke hairiba oja tara asina pre primary dagina class 10 fawba mahimasing takpi tambiba konabanate maramaduna committee na tanaraga atopa oja ahumamaga neklaga punna oja tara humdoina angang singbo takpiri hairi amaromda posting mafamda lakpagi mahutta mayum da famduna leiriba oja singna makhoigi thagi toloptage lupa lising maridagi taruk fawba pirakli lupa lising ama anida hengatnaba hairubadasu piba ngamloi madudagi hengatlu hairagadi transfer chachakhrage hekta hairakpana senfam hengatlu haiba ngamde masina maru oiba maram oiraga maikai edugi amata ngairba school adu hinghanna bahotnabada private school amagumna admission amadi thagi fee asi lobani hairakle fibam asida joint tribe students association foothills naga coordination committee amadi people's united youth alliance ke maikai degi pendaba fongdorakpaga loinana lainga ki tolop charaga masama gi mayumda nungaina leithokliba school asigi oja sing thabaktagi terminate tawthokpiyo haina laingakta demand tawrakle Mapunsida school mafam ba khangdaba oza mayam lei graduate teacher oigara primary teacher oigara loi lei adubu noma phau laktabagi maramna akoigi khungi mi singna angang singse lairik tamhanaba yade haibigina local adjustment tawraga government school da admission fee lawre monthly tuition fee government school da lawduna adjustment tawraga substitute pay lawribani substitute pay se lising manga taruk lawba matamda yam sawre karigira lising taret ka khatke haiba matamda sawre transfer nira satki kana MLA ora athau angamgi kano tawraga substitute pay lising manga turuk piraga asomda lak saraga mayumda nuaina leiri asina akoi khunai chawkhat che haiba tare education yaudana chawkhat ko sunga moi haiba se haini akoina tharak bio haina tharak uzado masagi MLA ne si lining gramni na masagi MLA ga tawnaraga amuk chakheba pion leite chokidar leite eramudul ani pension chakra tuna suna thambiraga masi school amadi si than bigno